Handak pangthokadouriba Meekhal asida party amattaga chatminaba leite shougatpagi wapham su leite Ariba video sing Nouna Thagatlaga Meekhal gi Khudong Chanaba Lounaba Hotnabiganu haina RK Somorendro phongdorakli wapham ngasi sajibugi nongma panba cheraubagi yaifa paujal pibaga mari leidana thangoi banja leiba mahaki mayumda pangthokpa paugi mifam amada wapham asi mahakna haikibani mifam aduda RK Somorendro na hai hauzik tholiba irang asida yamgidamak thabak pangthokpa mioi singda mahakna Pungning Thawat Kibagi Ariba video ama hajute election maya asida Thadoraktuna Miyamda Lan Uhanaba Thabak Chatminaba asida Kibani Manipur People's Party da Meekhal asida Kanagumba Party amattaga chatminaba natraga Mahakna Kanagumba Party natraga candidate amattaga shougatpagi wapham leite Mahakti Manipur kannabagi damak changsilakpani maram aduna Manipur gi Ariba regional party asiga puna chatminaduna Meekhal thinagadawribani haina mahana phongdokhe Sajibu cheraubagi paujal piradura mahana makhachana hai ngasi sajibu nongma panba cheraubana lakpa asida chatkiba chahida takiba awaba nungaitaba khudingmaki walushin puraktuna tangdu leitaba nungai yaifaba hena chaukatpa lamdam amu oidarsi haida mahana makha takhe Sajibu nong panba cherauba lakpa sida khoi Manipur ngasi myamna awaba thengnariba mayoknariba haitare si anaki anobu jeisina lakpa sida punumakse kokpa amadi Anoba Manipur, Faba Manipur, and Chakuba Manipur, voice no one, sort of Koramjari, Regalam Silamina, which now Mamsu, Hariba, Ano Jason Lapadagidi, Mampuna, Baptaminaraga, and Novukuna MCMada, Mampuna Srogamina says, the Jasi Khudong Chanaba Lounaba Hotnabiganu, I Matanga, the social media, Nataga, Pau, the Gada, I don't this Sandopa Hitare, rumors Hitare, I say a political party A, Nataka B, not Hadopani, Nataga, I say. Moiga yanabni gan haiba chingba ada thaina gi videos aina mi ikai khumnabagi tawkhiba singdo Nouna Thagatlaga pauthokpa haitare smana ai sma chamine khumine adum kem lejide ai myam hajaning badi ai party imda ka samnab leite party imda chamine leite ai chachaw party di akhoi gi hanagi lejaba ai ne ju lepchege na tawjaba MPP Manipur regional party hoi hoina athu thumandana haitare hoi chi chang thapa na ngawdabadegi CI na adagi upload to the MPP the Lepan Namjo Haudre, the MPP Powder Gazo, MPP full support Handak elections, the lecture even.